ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯝꯕꯤ ꯏꯁꯨ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯂꯪꯅꯀꯥꯟꯗ ꯅꯣꯛꯄ ꯈꯦꯕ ꯍꯧꯔꯛꯄ ꯇꯟꯖꯥꯅꯤ ꯁꯤ ꯇꯟꯖꯥ ꯃꯛꯇꯗ ꯅꯣꯛꯄꯁꯤꯗꯗꯤ ꯄꯣꯁꯄꯣꯔꯇꯦꯠ ꯇꯧꯅꯕ ꯂꯩꯔꯦ ꯊꯣꯔꯛꯑꯦ ꯃꯀꯣꯛꯇꯨꯗ ꯐꯦꯡꯉ ꯑꯇꯩ ꯌꯦꯜꯂꯒ ꯄꯨꯂꯞ ꯃꯆꯤꯟ ꯃꯄꯥ ꯄꯨꯂꯞ ꯄꯠꯄꯤꯔꯒ ꯄꯨꯊꯣꯔꯦ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯩ ꯂꯩꯔꯝꯃꯒ ꯑꯩꯅ ꯏꯁꯥꯅ ꯈꯟꯖꯔꯒ ꯑꯩ ꯁꯤꯖꯈꯤꯕ ꯇꯥꯔꯒꯁꯨ ꯏꯆꯥ ꯑꯅꯤꯗꯣ ꯍꯤꯡꯖꯔꯒ ꯃꯃꯥꯁꯨ ꯁꯣꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯖꯕ ꯑꯣꯏꯔꯃꯗꯤ ꯑꯩꯅ ꯑꯃꯨꯛ ꯄꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 6 ꯑꯃꯗꯤ 8ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯀꯟꯕ ꯕꯣꯝꯒꯤ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯃꯗꯤ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯏꯃꯨꯡꯃꯛꯇꯗꯅꯤ ELITE TVꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯃꯐꯝ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯑꯗꯨ ꯇꯝꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯇꯝꯊꯤꯅ ꯁꯣꯛꯍꯜꯂꯕ ꯃꯃꯥꯗꯨꯒꯤ ꯇꯨꯝꯃꯒ ꯂꯩꯖꯕ ꯀꯥꯅꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯆꯦꯛ ꯑꯃꯗꯤ ꯁꯤꯒꯤ ꯎꯁꯤꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯗꯤ ꯌꯥꯝ ꯀꯥꯏꯅ ꯐꯤꯕꯝ ꯁꯣꯛꯑꯒ ꯀꯥꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯅꯧꯅ ꯁꯦꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯥꯏꯔꯒ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯤꯜꯂꯒ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯕ ꯆꯦꯛ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯗꯅ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯜꯂꯕ ꯑꯩꯈꯣꯏꯒꯤ ꯕꯣꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯂꯩꯕ ꯊꯣꯡ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯊꯣꯡꯁꯤꯒꯤ ꯃꯆꯦꯠ ꯑꯁꯤ ꯀꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯥꯎꯗꯣꯛꯑꯒ ꯌꯥꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯁꯤꯅ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯃꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ CRPF ꯀꯦꯝ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯍꯤꯜ ꯔꯦꯟꯖ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝ ꯅꯛꯅ ꯇꯥꯏ ꯄꯤꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯀꯨꯝꯊꯔꯛꯂꯒꯁꯨ CRPFꯀꯤ ꯀꯦꯝ 9ꯁꯨꯕ ꯕꯇꯥꯂꯤꯌꯟꯒꯤ CRPF ꯀꯦꯝ ꯂꯩꯔꯤꯕꯅꯤ ꯑꯃꯗꯤ ꯑꯗꯨꯅ ꯃꯈꯣꯏ ꯂꯩꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯀꯨꯝꯊꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯕꯣꯝ ꯑꯁꯤ ꯊꯝꯂꯝꯂꯤꯕꯅꯣ ꯑꯃꯗꯤ ꯃꯁꯤꯗ ꯅꯠꯇꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯄ꯭ꯂꯥꯟ ꯇꯧꯔꯝꯂꯒ ꯊꯝꯂꯝꯕ ꯕꯣꯝ ꯑꯅꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯕꯣꯝ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝꯅ ꯂꯥꯛꯂꯒ ꯌꯥꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯂꯒ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯟꯈꯤꯕꯒꯤ ꯁꯤꯟꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯎꯅꯈ꯭ꯔꯕꯅꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ CRPF ꯀꯦꯝꯁꯤꯗ ꯊꯣꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯐꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯍꯜꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯟꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯈꯣꯡꯖꯪꯗꯨ ꯆꯪꯁꯟꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ CRPFꯀꯤ ꯀꯦꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯣꯞ ꯑꯗꯨ ꯍꯟꯊꯍꯟꯅꯕꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯩꯅ ꯀꯟꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝ ꯐꯨꯕ ꯅꯠꯇ꯭ꯔꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯃꯗꯨꯃꯛꯇꯤ ꯇꯧꯈꯤꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯏꯐ ꯔꯥꯎꯟ ꯀꯌꯥꯅꯣꯝ ꯀꯥꯞꯄꯒ ꯃꯤꯌꯥꯝꯗ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯞ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯁꯦ ꯑꯇꯝꯅꯅ ꯀꯥꯞꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯥꯞꯄꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨ ꯃꯤꯌꯥꯝꯁꯦ ꯅꯥꯔꯦ ꯁꯣꯛꯑꯦ ꯄꯥꯜꯂꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯊꯕꯥꯛꯇ ꯄꯥꯜꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗꯁꯨ ꯑꯃꯨꯛꯀ ꯀꯩꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯀꯥꯞꯄꯤ ꯇꯤꯌꯔ ꯒ꯭ꯌꯥꯁꯁꯨ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯠꯀꯤ ꯄꯥꯎꯗꯝ ꯑꯣꯏꯅ ꯇꯝꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯂ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯦꯝꯈꯤꯕ JSC ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯏꯟꯁꯤꯗꯦꯟꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯈꯤꯕ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ JSC ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯃꯛꯏ ꯄꯨꯡ 4 ꯇꯥꯕ ꯁ꯭ꯋꯥꯏꯗ ꯑꯇꯣꯝꯕꯁꯦ ꯍꯪꯉꯦꯕ ꯆꯠꯇꯕ ꯕꯦꯝꯃꯗꯤ ꯀꯔꯤ ꯀꯟꯗꯤꯁꯟ ꯌꯧꯔꯦ ꯕꯦꯝꯃꯁꯨ ꯄꯨꯊꯣꯔꯛꯑꯕꯅꯤ ꯃꯥ ꯕꯦꯝꯃꯁꯨ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯩꯅꯦꯕ ꯑꯗꯨꯗꯗꯤ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯕꯦꯝꯃꯁꯨ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯈꯛꯇꯪ ꯈꯪꯉꯦꯕ ꯃꯥꯗꯤ ꯍꯤꯡꯅꯦꯅ ꯑꯗꯨꯝ ꯈꯟꯕ ꯃꯥꯏ ꯆꯪꯈ꯭ꯔꯤꯕ ꯈꯤꯇꯪ ꯃꯃꯤꯡ ꯏꯁꯤꯟꯈꯤꯕꯇꯅꯦꯕ ꯑꯩꯈꯣꯏꯗꯤ ꯂꯧꯈꯤꯕ ꯃꯇꯝꯗꯨꯗ ꯃꯃꯥꯏꯗ ꯄꯣꯡꯈꯠꯂꯛꯑ ꯃꯃꯤꯠꯇ ꯇꯞ ꯆꯠꯄꯗ ꯕꯦꯝꯃꯗꯤ ꯐꯔꯛꯀꯅꯤ ꯀꯔꯤꯝ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕꯦꯝꯃꯁꯨ ꯌꯥꯗ꯭ꯔꯕꯅꯤ ꯏꯃꯥ ꯍꯥꯏ ꯑꯗꯨ ꯃꯕꯥꯅꯤ ꯊꯝꯈ꯭ꯔꯕꯅꯤ ꯄꯨꯂꯞ ꯑꯩꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯣꯝꯗ ꯄꯣꯁꯄꯣꯔꯇꯦꯠ ꯇꯧꯅꯕ ꯂꯩꯔꯦ ꯊꯣꯔꯛꯑꯦ ꯃꯀꯣꯛꯇꯨꯗ ꯐꯦꯡꯉ ꯑꯇꯩ ꯌꯦꯜꯂꯒ ꯄꯨꯂꯞ ꯃꯆꯤꯟ ꯃꯄꯥ ꯄꯨꯂꯞ ꯄꯠꯄꯤꯔꯒ ꯄꯨꯊꯣꯔꯦ ꯃꯆꯤꯟ ꯃꯄꯥ ꯄꯨꯂꯞ ꯍꯤꯞꯃꯤꯟꯅꯔꯒ ꯆꯠꯈ꯭ꯔꯦ ꯏꯁꯨꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯕꯅꯤꯅ ꯃꯈꯣꯏꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕꯁꯦ ꯀꯔꯤꯃꯨꯛ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ
ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩꯈꯣꯏꯗꯤ ꯂꯩꯖꯗꯦ ꯑꯉꯥꯡ ꯏꯁꯨ ꯑꯅꯤꯁꯦ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯊꯃꯣꯏꯁꯦ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯣꯏꯁꯦ ꯂꯩꯖꯔꯤꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯝꯕꯤ ꯏꯁꯨ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯂꯪꯅꯀꯥꯟꯗ ꯅꯣꯛꯄ ꯈꯦꯕ ꯍꯧꯔꯛꯄ ꯇꯟꯖꯥꯅꯤ ꯁꯤ ꯇꯟꯖꯥ ꯃꯇꯝꯗ ꯅꯣꯛꯄꯁꯤꯗꯗꯤ ꯑꯩ ꯃꯄꯨ ꯑꯃ ꯑꯣꯏꯅ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ ꯅꯛꯅꯕꯒ ꯌꯥꯝ ꯅꯣꯛꯑꯕꯅꯦꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯟꯗꯛꯀꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯤ ꯇꯧꯔꯤ ꯊꯕꯛꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯇꯝꯗ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯖꯔꯤ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦ ꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯁꯨꯝ ꯉꯥꯡꯅꯕ ꯇꯥꯏ ꯀꯩꯅꯣꯗ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯝ ꯄꯩꯁꯥ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯑꯗ ꯁꯤ ꯃꯌꯥꯝꯁꯦ ꯑꯔꯥꯟꯕꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯊꯥꯖꯕꯤꯒꯅꯨ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯔꯞꯇꯒꯤ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯌꯥꯅꯕ ꯈꯣꯠꯅꯕ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦ ꯂꯩꯁꯨ ꯂꯩꯔꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯏꯃꯨꯡ ꯑꯃꯇꯗ ꯃꯃꯥ ꯃꯄꯥ ꯑꯃꯇꯗ ꯊꯣꯛꯄꯤꯗꯕ ꯑꯁꯤꯒꯤ ꯍꯟꯗꯛꯀꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯀꯩꯅꯣꯁꯤꯅ ꯏꯁꯨ ꯀꯩꯅꯣꯁꯦ ꯏꯟꯁꯤꯗꯦꯟꯁꯦ ꯑꯇꯣꯞꯄ ꯏꯃꯨꯡ ꯃꯃꯥ ꯃꯄꯥ ꯑꯃꯇꯗ ꯊꯣꯛꯍꯟꯗꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯕ ꯊꯝꯃꯤ ꯂꯩꯔꯝꯃꯤꯕ ꯏꯆꯥꯅꯨꯄꯥ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯃꯥꯅ ꯇꯨꯝꯃꯤꯗꯣ ꯄꯨꯔꯥ ꯀꯩꯅꯣꯗꯅꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯩ ꯂꯩꯔꯝꯃꯒ ꯑꯩꯅ ꯏꯁꯥꯅ ꯀꯟꯖꯔꯒ ꯑꯩ ꯁꯤꯖꯈꯤꯕ ꯇꯥꯔꯒꯁꯨ ꯏꯆꯥ ꯑꯅꯤꯗꯣ ꯍꯤꯡꯖꯔꯕ ꯃꯃꯥꯁꯨ ꯁꯣꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯖꯕ ꯑꯣꯏꯔꯃꯗꯤ ꯑꯩꯅ ꯑꯃꯥꯏꯅ ꯄꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯦ ꯁꯨꯝ ꯈꯟꯗꯕ ꯅꯠꯇꯦ ꯈꯜꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯩꯒꯤ ꯑꯣꯕꯖꯦꯛꯇꯤꯞꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯍꯥꯠꯂꯤꯕ ꯀꯩꯅꯣꯁꯦ ꯃꯤꯂꯤꯇꯦꯟ ꯀꯩꯅꯣꯁꯦ ꯐꯥꯔꯒ ꯄꯨꯊꯣꯛꯄꯗꯨꯅ ꯃꯣꯏꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯕꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯅ ꯑꯁꯤ ꯄꯥꯝꯃꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗꯤ ꯑꯗꯨꯃꯛ ꯂꯥꯛꯏ ꯅꯨꯃꯤꯠꯇꯨꯃꯛꯇꯗꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯤꯌꯥꯝ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯃꯤꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯂꯥꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯒꯤꯗꯃꯛꯇꯁꯨ ꯍꯜꯍꯟꯈꯤ ꯃꯔꯝꯗꯤ ꯃꯤꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯔꯛꯏꯕꯁꯤ ꯀꯔꯤꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯒ ꯍꯥꯏꯔꯛꯏꯕꯅꯣ ꯑꯃꯗꯤ ꯍꯜꯍꯟꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯀꯔꯤꯗꯒꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒ ꯄꯨꯜꯂꯒ ꯄꯣꯏꯟꯠ 8 JSCꯅ ꯊꯝꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯊꯝꯈꯤꯕ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯤ ꯄꯤꯔꯛꯂꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯟꯊꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯤꯁ ꯍꯟꯖꯤꯜꯂꯛꯅꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯖꯤꯔꯤꯒꯤ ꯈꯣꯡꯆꯠ ꯐꯥꯎꯕ ꯆꯠꯂꯨꯔꯒ ꯍꯦꯛ ꯍꯜꯂꯛꯄꯒꯤ ꯅꯣꯡꯉꯥꯟꯕꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ ꯑꯃ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯣꯛꯏꯕ ꯏꯟꯁꯤꯗꯦꯟ ꯑꯁꯤ ꯃꯁꯤꯗꯁꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯆꯪꯅ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯗꯦꯟ ꯑꯁꯤꯗ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯏꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯤꯒꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯃꯤꯌꯥꯝꯗꯒꯤ ꯊꯝꯂꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯔꯥꯡꯁꯦ NIAꯒꯤ ꯇꯤꯝ ꯂꯥꯛꯑꯒ ꯌꯦꯡꯁꯤꯜꯂꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯌꯥꯝꯅ प्रजाꯅ ꯄꯥꯝꯂꯤꯕꯗꯤ NIAꯒꯤ ꯇꯤꯝ ꯐꯅ ꯂꯥꯛꯂꯒꯁꯨ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯅ ꯊꯕꯛꯁꯤ ꯇꯧꯕ ꯃꯊꯧ ꯇꯧꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯐꯖꯅ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯂꯒ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯊꯝꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯊꯥꯖꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯅꯕꯒꯤ ꯊꯥꯖꯕꯗꯤ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯊꯥꯖꯕꯗꯤ ꯃꯗꯨꯒꯤ ꯊꯥꯖꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇ꯭ꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ कुकी मिलिटेंट्सना अटैक चथरक्पा टेरर की अटैक चथरक्पसिंग असिदा अखोगी मिलिटरी क्रैक डाउन तौगदबनि हाइबा तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन अमदि लैरिबा अखंग अहै लीडर्स सिंग अखोगी मयामसिना हाइरबो फोबदा ngasi फो मिलिटरी क्रैक डाउन असि तौकिबा लैत्रे ngasi मक्सु JSC टोंगलाउबी इंसिडेंट की मेमोरेंडम असिदा मिलिटरी क्रैक डाउन तौगदबनि हाइबा वाफम पॉइंट सु दुमक याउरिबनि मरमदुना हजिक लैरिबा लेंगाक असिना हाइरिबा मियामगी अपामबसि थुंगनगदोरि सेंट्रल फोर्सिंग्सना तोखाइना येंगलिबा मिटिंग मिखाइ नाइना येंगलिबा मिटिंग असि मियामना पेनद्रे पामनद्रे अदुना स्टेट फोर्सेस थंबिनबा हाइबसि मसि थबोइनो ओंथोरकद्रा हाइबदुदि मियामना दुमक नाइबा तारी अदुगा हजिक लैरिबा टोंगलाउबी की इंसिडेंट सिसु नुमित मंगानी फाजलकले सिगी फिबम से अदुम लैरि मखाताना लेंगाकना करी स्टेप पाइखलकनी हाइबदुदि कोई मियाम पुना येंगमिनबा तारी नाकना करी खोंथांग पाइखलकदौरी अमदि प्रजा सिंगसिना करीगुंबा हाइरिबा पीखरिबा पॉइंट्स अदुदा थबक तो ओंथोरक्तबा तारगदि करी खोंथांग पाइखलकनी हाइबदुदि कोई मियामदा मुक पाउदमजरके हिरमसिगी मतांगदा वीडियो जर्नलिस्ट बिसोगलोइना पाउदमजरिबि सना हेमाम एलिट न्यूज स्ट्रोंगलाउबी बिष्णुपुर डिस्ट्रिक्ट